BOSEM na subject ani compartmental oina thabagi ayaba pinaba thabak paikhatkadawre. HSLC da mark wang na fanglaba mahiroisingbu manapidu na pungning thawgatpa oina yangkai suba annual prize distribution gi thawram ama ngarang Board of Secondary Education Manipur BOSEM na sinduna Babu Parata laiba board asida pangthokre thawram aduda chief guest gi warol piraduna education gi commissioner Gyan Prakash na hai haukiba chahi 2023 gi HSLC exam da Magwang na fangduna makwak mathang tarakraba mahiroisingbu BOSEM na pungning thawgatpagi thawram ama pangthokliba si thagatle thoidongna haugalakliba afaba mahiroisingga unaba phangba sida nungaibasu phawe adubu ngasi mahiroisingna mana phangle amasung masa asi loinamak haire khanduna lairik pabadi lepa yade mahakna hai ngasi mahiroisingna phangliba mana asi punsigi ahanba khongthangda mai paglaga phangba mana ni haiba sisu khanggadabane mahiroisingna kawroidabadi lairik haiba si kuina changbane Maram asina lairik asi hena hainabagidamakta honaba lepa yade masiga loinana lairik paba matamda ngayhaki natraga exam gidamakta yenglaga mark fangnaba honabagi mahut tamliba lairik adu mamutana khangna satkhina honagadabane madu oirabade isana lairiktagi khanghaikibasing adu punsigi kauba nairoi road learning asi thadoktuna aikhoi ningthina lairik tamse mahairoisingna isa khaknatana khunai asibu chawkhalangi haidabade critical thinking amasung problem solving su haibatai AI artificial intelligence ki matam asida mahiroising na lairik tambada AI na tawbang ngamdabasing hainanaba honasing ozasing nasu mahiroising asibu ningthina takpi tambiduna makoibu achumba maikay da lamjing lamtakpi yuhay nasu mahak na makata na phongdokhe BOSEM gi chairman Akham Joy Kumar na president gi warol piraduna hai mahiroising na exam da magwang na phangle haiduna nungay na laithokpi gano satkadaba lambi asi yamna watle haujik nungay thoktuna lairabade tungda mai pakpa ngamloi haibasi kawgumsing NEP 2020 lakbaga iroinana state asidasu mahi masing tambagi lamda ahongba purakna bahona ring haukiba chahi singda BOSEM na lawba exam da subject ani fail oibada compartmental oina lawramde adubu NEP gi matungin na chahi asidagi subject ani fail oirabasu compartmental oina lawduna mahiroising na improvement thabagi ayaba pinaba thabak paikhatlaga nei masida natane exam asi thananaba khudong chaba kayarak pigani amasung nauna lakadaba chahida amugan na subject pulapki exam thaba natraga improvement khaktang thaba da ayaba pinanabagi matang dasu khanaba leidai Joy Kumar na makhata na hai leibak amasung malem gi thakta natana state asagi mahud sinba sports ki mahiroising gi waina akhanaba provision semduna physical form fill up tawhanduna akhanaba exam su sahi asidagi pangthokpa ngamlagani haibagi thajaba leidai masiga loinana maki mahuta grade waina pibana fagani haidabade masigi matang da khananaba thawrang su tawre hai kheng BOSEM gi maikaidagi mana taragani thoi amasung donor singi maikaidagi mana kunga taret punna mana kunsaga mapanasi mahiroising da khusinakibagi thawram aduda education S ki director L Nanda Kumar BOSEM gi secretary Dr S Mangijao BOSEM gi controller Ayam Thoi Singh BOSEM gi joint secretary S Zitralal Sharma amasung board ki member Dr E Boy Aimana guest of honor sing waina saruk yakhe thawram aduda ngarang mahiroising da khusinakiba mana sing asibu kalakiba donor sing Trust amasung society gi mihud sing su saruk yakhe